Mahiroi Singh Solon Silamba College State Force na hangdok na bahunar podagi Mahiroi amadi police ani gi marakta mukna bathokre Oza waduna lairiba Mailambi College ke transfer tawbagi mayokta College asigi Mahiroi Singh na chahi asigi March 13 tagi hauna makal makha kaya gi khongjang changchenduna lakhibani Mahiroi Singh na taliba demand mari lainana authority na taraktabadagi ngarang Tang Tareta Mahiroi Singh na College asi show lonsin kibani adumapung ngasi Wangoi Police Station ki team laktuna Mahiroi Singh na lonsin liba so nampuda hangdok na bahonar podagi State Force amadi Mahiroi anigi marakta mukna badu thokibani tawung adu Mahiroi Singh gi maike dagi akan mamongda yaning da bafongok pagal loinana maram chadan oza transfer tawba yaning de waliba oza atuba matamda tharakadabni haina kholau kaya lauki Protest asi hanadagi ekoi college asigi oza watpa hapiyo haiduna lainga jira asida college asidagi oza transfer thadokhiba asi yaninge haiduna ekoi student union amadi college asigi Mahiroi Singh ga khongjang changjen duna ngarang dagi college asigi dagi khongjang asi changjen jarpani asida Wangoi PS laktuna ngan so thugai birame aduga ngasi ekoi college asigi Mahiroi Singh gi loinana amu college asi thongonjan magi khongjang asi changjen bani asida mari lainaba authority singna Satragi hun khangna thabak tawbiraktragadi sidagi hena kan khongjang ke ama khoi changjana ba college asigi Mahiroi Singh ga loina sem thaba lojar